पक्षदेम पाउ खरा अपडेट तौजरे कमिटी सेमदुना सिंगी लमदा युम चंगदुना बिदोप खांगदोकबगी थाबक हौख्रे चीफ मिनिस्टर लो थुगारगा नरोंद चंगसिलगा लमदम मसिदा लाइसिलिबा मिदोप सिंग खंदोकबा हाइबसदा लाइखांगना अहेनबा मियंग थमले खुलखुलदा चंगदुना मिदोप सिंग खंदोकबगी थबक चथाबा हवनख्रे थबगसी स्टेट सिनबा थुंगना पाकसना चथागनी हाना चीफ मिनिस्टर नोंथोंबा बेरेना फोंदोकरे इम्फाल वेस्ट डिस्ट्रिक्ट की मनुंग चनबा सांगाइथेल द लेबा ओलंपियन पार्क द नौना सागतगदुरबा ट्रेनिंग सेंटर की फिबम यंगसिनबा अमसुंग लांजिंग मानबी लोक द सेक डाम सेमकननबा लोइनना इम्फाल दगी सांगाइथेल फावरगा कोलेन चलिबा लंबी की फिबम यंगसिनबा चटबगा मरि लैनना चीफ मिनिस्टर ना हाय मणिपुर पॉपुलेशन कमीशन सेमनब ऑर्डर थोखरे कुलकुलगी ओइना सर्वे तौबगी थबक हौरगने कामजोंग टेक्नोफॉल संटेन सुसानपुरना सिंगबा डिस्ट्रिक्ट सिंग द टिम सिंग खाइदोलगा युम द चंगदुना लेरिबा मियोसिंग अदु आधार चेक तौबगा लोइनना अकुपा मरि मखोंग थिदोकने थबगसी हौननबसु खंगनख्रे म्यांमार की यामना तंगदु लेतादबा फिबम असदगी मखोय लमदमसद संगलकबा ओरंबा याय अदुबो लोगी वांगबदा संगसिलकपा ओइबना मसक खांगदोकलबा मतुंगदा करी करंबा पॉलिसी की मखादा करी थबक लखुटकदगी आबदु येंगदौरिबने फिबम मसी लुमना लौरगा येंगहुदबा ताराबदी हानदगी लमदमसिदा मितोपसिंग लो थुगारगा संगसिलकपा कया लैरे हाइबगी सिंगनबा लैबना मसी कुमना येंगदबा यादबा लै मांगनाय स्टेट असिगी सिंगी डिस्ट्रिक्ट खरादा खुलमासिंग खांगजोंग चोंखलकबा यावरी सुसानपुरदा युम चनी की मथकता कांगपोकबिदना युम चमंगा की मथकता अनोबा चोंखलकबा लैरे मसिदा नतना डिस्ट्रिक्ट खरादसु खुलमासिंग हेंगलकपनी हेंगलकलिबा खुलसिंग असि हानगी खुलसिंगदगी चोंथोरकलिबरा नत्रगना मतौ करमना हेंगलकपनो हाबदु थेदोकपा ताबने हाइगे तंफाकी लमदा युम मसिंग हेंगते नागा ताबा मफमसिंगदसु युम मसिंग हेंगते मिदोपसिंग खंदोकपगी थबगसि मतम खरादि चंगनी अदुबो लोगी वांगबदा संगसिलकलिबा मिदोपसिंग हसि खंदोकपा हाइबसदा लंगाकसना अहेनबा मियंग थमले रिजर्व फॉरेस्ट अमसुंग प्रोटेक्टेड फॉरेस्ट लेरंबसिंग तकथोकपगी थबक मखा चथगिगनी लेखाक वरबसु रिजर्व फॉरेस्ट करिमत तौबा याबनदे रिजर्व फॉरेस्ट थबक अमा लौखटके हारबदी मिनिस्ट्री ऑफ फॉरेस्ट इन्वायरमेंट एंड क्लाइमेट चेंज दगी एब लौगदौरिबनी अयाब यादना थबक तौरमलबदी लेखाकी मास्नरीसिंग ओरबसु फागतकनी प्रोटेक्टेड फॉरेस्ट की लमदा थबक पाइखटपा मतमदसु स्टेट की फॉरेस्ट डिपार्टमेंट दगी एब याउदबा यादे लैरिबा लोसिंग असि मियामदा खंगनबा चंगी रिजर्व फॉरेस्ट अमसुंग प्रोटेक्टेड फॉरेस्ट असि निंगथिजना कन्ननबा होनबा चंगी रिजर्व फॉरेस्ट अमसुंग प्रोटेक्टेड फॉरेस्ट की लम असि कन्ननबा होनबदा लेखांदा कंप्रोमाइज तौरोय हाइगे मांगना हाय सिंगदा दाम की इसिंग कंकेबदा मियामदा इसिंगी अवाब मायगनरिबा फिबम असि मतुंग थोकनदनबा मसिगी महूत सिनबा याबा अतोप वाटर बॉडी अमा सागननबा मिनी दाम अमा लांजिंग मानबी लोकता साननबा ngasi यंगसिनख्रे मफम असिदा मिनी दाम अमा सागतपगी वाफम असि अकोइबदा लैरिबा मियामनसु जानिंगबा फोंदोरकपा लैरे हाइखे इम्फाल जेली लंबी असि कांगसुबदगी चलबदी किलोमीटर 13 टेंसिली अदुना लंबी असि जेंबगी थबक असि यंगसिनबा लाकपने लोइनदा लंबी असि मफुंग फाना लोरकबा मतमदा मियामना सतोक ससिनदा चावना कुदोंग चाहनगने मखा तरकवा अतोप पाउदा JJM की सेंफम लानासी नखिव्रा थिगतपिनबा चीफ सेक्रेटरीदा वाकतख्रे जल जीवन मिशन की मखादा थारकवा सेंफम सिंह लानासी नखिव्रा हाबगी मतंग थिगतपिनबा चीफ सेक्रेटरीदा अइबा जरुल पिसिनथुन हाइजाख्रे सिनखिव्वा पाइप को पिरखिव्वा पाइप को सानादे तोंगन प्रोग्राम दा बिल अनि थोकना लौथोखिव्रा हाबगी सिंगनबा लैरे हाना चीफ सेक्रेटरीदा पिखिबा वाकत जेरोल अदुदा फंगदोरकले लंगथवाल एसी की मनुंग चनबा अवाक माइबम लेकादगी KS बिमाल सिंह कौवा बीओएमना चीफ सेक्रेटरी दा एड्रेस तौतुन इबा लोइनना सेरोल अदुगी कॉपी सिंह स्पेशल सेक्रेटरी टू गवर्नर कमिश्नर होम कमिश्नर विजिलेंस कमिश्नर PICED DC इम्फाल वेस्ट जाउना तोंगन बा मियोसिंग दा थाखिबा सेरोल अदुदा फल्लिबो वाफम दे PICED इम्फाल वेस्ट डिवीजन की लंगथवाल एसी की मनुंग दा लैबा खुल तरेट हाइबदी ओइनाम थिंगेल सोरोक हाइबम लैगाई लैफाकपम लैकाई नावरेम लैकाई लंगथवाल मांट्रिखों लंगथवाल कुंज अमसुंग हवैबिदा जल जीवन मिशन की थबकसिंग बाइखतखे जेरोल अदुना मखातन हाई डिपार्टमेंट की फंगबा पावगी मतुंगिना डिवीजन असिना कुमजा 2013 थबगनी सुखी कुमजा 2013 अमसुंग कुमजा 2013 कुंददि थबग मत हाफकिदे लोइनना कुमजा 2010 कुनगमथोय की होइनदि थबग 13 लोइनना कुमजा 2010 कुनगनिथोय दना थबगनी हाफकी लोइनना डिवीजन असिना थबक सोखिबगी लुफा 23002541 की सेंफम कॉन्ट्रैक्टर मरीदा पीखे आइन पल्ले स्कूल दुगाइबदा चेनबा महिरोय निफान फारे
Council of Higher Secondary Education Manipur Kosem Lauduna Satariba Class 12 ki examination asada thawan district Jarpok te leiba Higher Secondary School da exam center taba mahiroi singda ngarang Manipuri subject thokpa numit ki exam loiram daida irang sagatuna amangata kaya thogan bada senava mahiroi nifan Jarpok police na fare hiram masigi matang da thawal SP Jogesan ra awizam na pamai singda hai ngarang to ki ba thok adu ki matang da complaint ama lak padagi Jarpok PS da Kesama register tau ki pagloina makhoi ni fanasi phagar ki bane makhoi ni pan mak Azad Higher Secondary School gi mairoi ngak tane faraba mairoi ni pan mak ki statement lauraba matung da Thawan district ki Javenan Justice Board legal gi goiba thabak thorong ki tamak hayang puthok lagani ngasi gi oina Thawal gi Javenan observation home da thamle exam thafa lakleba mairoi singna pen dafa nungai tabal leraga su school gi posai thogai pagi thabak sing tawi gano Police ki wanati logi oiba thabak sapsan halokhat kani miyam nasu ingna sikna exam pang thok piu hage panbi yabari thawdo gatu da hakting na sena ba mairoi nipan ki matakta logi oiba action lokhat pina private school development committee Thawal district na mairoi nifan adu gi maming matha Jarpok police da pisni ki ba laikhrabane munai mu tana na ba sinbi ganu kanglai salai puya pa ba yade aiduna nauna expert committee amok sem gani habasi Mi atopana targa khuwa khuduna dogloidra haina kanglai salai apun bulukna fongdoragli lubasige secretary lamjingba maitegi serol hasina makhatana mayekun ga taret asigi matakta nauna amuk mayek kya sunana bahawkat ke hajbano kya aiba mayek asi yaudravadi puya papa yadabra puyada kya aiba mayek asibo kari karam wahida irambage a bisarga sanda bindu harba mayek singasi puyagi karam patangakta kanana irambage Ai asing kanana kadai daki lauraga mayek kun kataret asing matakta hapsen ge haribano mayek asibo wainaba pangya da yavra aibo hangsu hangladuna lol wainaba tuna aikhoi ge da leitaba pot ama puthorakpada posakdu aikhoi ge lol da maming leitaba dagi puthorakliba furupatuna thonba maming adu adum atoba furupna khangnaba adugumna aikhoi nasu khangnagani masibo lol waiba kawi haire Mai gaiba asidi ifani lon imani ifa ima minu walaini hainaribani masida ipa tinadava amata I mari nade I tinade ifa mana masa ani pokpuyai manga taruk pokpuyai mama ani namasa amba pokpudi oithokloi haire aikhoi gi daleram dava pot ki maming de mina kaunarpa maming do aikhoi gi lol nadrabasu adum kauba tare adubo mai gaibasdi puraga sinava yaroi haire ngasi pabuda sakot pada kham thengla balai bak singna makoi gi hana dagi laijari ba mayek adudagi Anoba mayek hapsilakpa thekna bibra Hindi dagi waraga English dagi waraga mitai na sindariba iye asi wenba yabra mayeki expert committee nauna simdana lebak wathok waidana basinbadi asombo hoiroi mayeki matangda se nabak kanagumba kharana ziron kharon tawraga sengdop sengjen hapdok hapsin tawduna aikhoi ireisa masel imunaimu tanana basinbi gano nauna expert committee sembagi sumathok dade mayeki matangda milana lawrokba warep talup asina taramno kani Karigamba ihaw lakpat arabasu milana sangsilak pakhongjang singda mayeki damak sauna mateng pangthuna sawat kani haire Delhi da kani kilogram yangkai fa ki bagi wathok idoza ki matang da laingang na tumin lasin biganu Thawal ima waron drugs phagi taragani nongpok laingak apun banupi lo Handak Delhi da kani kilogram yangkai ka konan phagat kiwa Manipur ki mioi Aniyadu Itosa International Drug Cartel gi members ini Manipur da Itosa International Drug Cartel kauwa amana sahi manga taruk hena drug lalwan bagi thabak tawramba thengnare haba Delhi Police ki pawase Thawan District United Women's Development Organization Thawal iman angak papogi haire lubasi gi serolam na makhatana hai Manipur da International Drug Cartel leire haibasi tarahna lobo sumloi Manipur lekang da kumna thijindune Itosa kanano drug cartel asida kana yawbano Cartel asigi tungta mapangkal kanba kanagi khut yawbage drug kadai dagi logbono amadi kadai da thadokpono haiba wang kaya asigi pakom laihang da kumna thijilaba matungda miyam da thampham thogi haire Manipur gi hawgalakliba tunggi yumbirel kya mayai kya wa sinsa ki pakda tawwa miyoi gi masing nongwando magi hengalakli mama hoibi kya na masa singbo thabum tara nafudona taipang pangphok na haliba mai masin tamanduna Azing jumbi wena na bhona jari pakaya asi dragamadi yogi khayata taduna khangu thakta mang bataragadi mama hoibi sing hinglupagi kana ba lairibra hairaduna asuk mamal jamlapa Manipur gi tunggi jumbi kya masagi sendong khakta gi khanba drug lalonba mioi kya na Manipur asi mangan gadore maram masna legang na waron drug sangsileba khongjang asida Itosa drug cartel asi gi mari makong thidok tuna logi oiba akan basarak phangalu thodok asi gi matangda legang tumin da laisin bigano haire
Amromda nongpok lainga apun benupi luknasu tha asigi taraga tareta Delhi police na Manipur dagi mitai masa ani dagi kani kilogram yang kai fagat kiba asi state asigi mingsat thiba amadi sangchilakliba waron drugs ki wandok leitaba laibak thiba thaudoga mani Matagaram na Manipur lalaga mapalamda drug faribano Manipur gi haithoi singthoreba law enforcement agency singna faba ngamdriba ki maram kari leibagi ainasu hangladuna asuk kan khraba security ki section thorangda Manipur lalaga drug pothok posen tawriba si tarai na lafom thokte haire masigi marumda yauriba kotpu asi Manipur langan atuba matamda thidok biyo natrabadi waron drugs asi phagi tarakani amadi miyamna so thajaba lairak loi haire drug amadi mayka basinjang na khunai asigi horokliba naha kaya ama mangsilaklaba phawada aikoina tumina sakmai hingnaga doribra hanasu hangladuna khunai ase mudkibada aso asang jaitong khamdongba nakhoisu loina yawga doribani haujikti mama oibi kaya khangbagi pangal thauna lairakdre siba sangba ni ki langdai de lebli ngasi lamdamas da leiribem bipung kudim na thokpi raktuna drug amadi yogi mayukta leminarasi tungi isa iso punma kalhobada yumthong kudimakta ki thokpi raktuna asoba thawdang lominarasi hairi PMAY gi makhada housing loan pibada aranba tawre haibagi wakal lagle Pradhan Mantri Awas Yojana Housing for All Yugi Makada Imphal Municipal Corporation ki 1/14 da housing loan pibagi dabak sadariba asda aranba tawre haibagi wakal lagle hiramasi matang da miyoi kharana phangdorakpagi matungina Manipur gi waina PMAY Yugi State Mission Director hina sahi asigi January 18 da IMC gi commissioner da khangalakpa matungina housing loan asigi damak lova 5730000 kai thagre loinana corporation asina konba municipal ward kun gadaret ki oina punna beneficiary sapa yankai ga manga khalle loinana beneficiary sing asina fangada basen pam sing adu DVT model da beneficiary sing da phangan gadabani haina palle loinana housing loan phangadar ba mioi sing asigi lam sing adu mahaki nupi gi maming da leiba natragana matai manau gi apun balam oigadabani loan ge senpam adu Aadhaar link tawba account da hapkadabani Yum sabagi geotech photo thagat kadabani kai thagiba senpam aduga utilization certificate numit homphone ki manungda state nodal officer da picket kadabani haiwa kanglon camrom laire order asigi matungina loan phangadoriba beneficiary sing adu 1 number 2 dagi kun 1 number 3 dagi mari 1 number 4 gi kun 1 number 6 dagi kun gani thoi 1 number 7 dagi taragani fan 1 number 9 dagi taragamapan 1 number 10 dagi taragamari 1 number 11 dagi Yangai gani toy 1 number 12 dagi humudara taret 1 number taraga humdoi dagi kun gani toy amasung 1 number 14 dagi samaga yangai ga taruk asina sing basing ne Asomna Jai School Assembly Constituency gi madung channa lairibo 1 number 14 asi khaktana apun ba beneficiary khwaidagi yamna oiva apun ba beneficiary masing chada taraga taruk laire apik ward asigi miyam ni hena khudong chaba phangba aduki damaktadi yamna nuaiba phawi aduvo beneficiary sing asi tangkai sing housing loan phangpagi batik java criteria surava habadu komna yangsinba mathau tai ward asina koliba mafam sing asi ya school chanamstan singakham laikai hiruhan ba laikai ya school jumnam laikai marangkom sawaiजम leirak marangkom bokul makhong amasung marangkom loklawbung harpa mafam sing asine housing loan asigi beneficiary oina approve tawraba mioi sing asigi manungda masagi pro leitaba mayum sabagi mafam hongdokpa imung amakhakna double beneficiary oisinba yum sabagi geotech photo thagatpada mandap manungda sek janbugi photo hapsinba lengha ki thabuk tawba mioi leiba imungda beneficiary ohanbani singba camrom yawa thengnai maramasina mari leinaba sina amuk hanna miyang sangpituna thangai sekna airwa kudong chatraba miyamda lengha ki kanaba si pangnana bukhon haningi ana somaka taki kangpukpida yuwa hakre reactor skill da magnitude 3.4 yawa yuwa amangasi kangpukpi district ki manung chana leiba cycle subdivision ki mafam amada hakre an Manipur University Department of Science ki seismological observatory dagi thadorakpa serolaman haire observatory ki masigi project officer Dr. Manichandra Sanokjamna thadorakpa serolasina hai Manipur University ki seismological observatory asigi matungina yuwa haba asi ngase ayuk pung 6:42 second yangai ga mari chatpa matamda thoke epicenter asi kangpukpi ki Jameng Lake tagi sumnagi kilometer anirom lapna leiba loinana Imphal tagi kilometer 95 rom tamak lapna leiba mafam da waike handak social media da viral oiba post ama santoktu ngase namechungba matung pung taragani thorom tabada magnitude 7.2 yauna yuwa hagani loinana India ki awangnong puk lamdamda chauna amanga ta thogan gani ana sandorak lipo wafam asi yamna lebak thibani yuwa haba haibasi mangjungna da khangbangam banat bamaramna asingba tonga asidam yamna thasduna mi pai begeno
Numit khudingi reactor scale da 2.4 dagi 5 phawgi manungda leiwa yuwa masa masa lising amaga samri rom leptan hari aiwa khangwin se haina su serola sina makha tari ex minister amagi yauna excavator amasung tragahum fare Manipur like an lofum kanana bagi damang semkiba Manipur Conservation of Fediland and Wetland Act 2014 gi provision singki madungina SDC wangkoi circle gi makada revenue balance number 85 wangkoi toki labuk singda tongan ba activity sing chatharambani aiba JCB ani proclaim amasung mini data phagat pada wangkoi dagi an minister oiramba oinam lokoi gi JCB amasung mini data ani yauri haire Mustakim kaplamba NRFM oiramle Imphal East ki manung chanba kairang khomidok masit maning laikai dagi MD Mustakim Elias Mikho apok bagi ming MD Maniruddin bo saliba tha asigi kunga marigi anganba numidagi batamda Nawaina kaplamba du NRFM nani hana National Revolutionary Front Manipur gi Sandan headquarter ki information and publicity secretary sanajawa maitena thadorakpa serola manhaire Laibaka sigi lona jade hana law thokra khulai paiba lubasigi serola sinhai Mustakim Elias Mikho maika badrak jondanaba Haigraba matung leptana drug John bagi damak serak pi khibani drug khunai amakhaki kak yekna banate miyoba khunai asi yamna tamthiba yeknaba amasune drug mari leinaba miyo singi matakda NRFM na khutha bagi chathariba khongjang manungda harna satnaramba mangjungna khangan warning pi bagi khongthang NRFM na chanararoi Habadi drug mari leinaba sing hektama mark sumba hakthengna ba khudam phanglabadi khutharagani marwena drug yoliba singni hana serola sin haide Lubasina drug imeuta sangsi lagliba khongthang bo iram damasiki khol legai kyagi club maira paibi kyana sokat pirakpa drug yonba sabagi pau pibirapa punambo NRFM na poning tingna thagachari kunaya sibo kanbada asauba sarugya birakpa gidamak hanna thagachari lepak miyam gidamak ekoi na lofom thokpa thawdang ni khanna tuna iram dam Manipur India na kudum chaliba sigi matakta drug na so ekoi palangkoi chaliba asidage nanthok nanaba punna lantheng minarasi hanasom yamda apel dawrakle Nakala maromda bom pokai bada miyoi ama sokle Immal police station na konba thangmaiban muzi lerak maistam lekai da leiba yuma mada sakang da pasana ngasi nubida pung daruk minandi forum taba madamda bom lang sinduna pokayan bada miyoi ama sokle police lagi pangpa pahunhai bom pokai kiwa yumado oidrom kalyane debi sahi yang kai gapan mapureba nandaibam ingosa kawi nandaibam ingosa harba miyoi ase PSED da EE oibane mag thangmaiban yumnam lekai da kini mag ke muzi lerakta leiba lamda hauzik yum sabagi thabak satharibane ngasigi bom adu magi lambi ge hek taina bada nauna sagat lebi yungi ket manungda pokai kibane bom pokai ba adu da bom majit na pan badagi yum sagat pagi thabak suba miyoi ama sok padagi leika nakre soklaba miyoi adu ki baming Vikas Kumar sei kuntra ga homdoi Bihar dagi ne haire bom pokai ki pagi pawhe phang pagi Imphal police station ki osina lusing bat mama mapam aduda sangsin dani yengsin pagi loidana soklaba thabak suba miyoi adu rimsta pukhatuna leika nakhe ngasi pokai ki bom adu maina suba aidi makal ki bom oigani haire bom pokai ba aduna baram oraga jim adugi hek taina balambi da khamduna thamba alto car registration number MN01 AG4953 gi mingsel singsu kai ki bom pokai ki pagi thawduk atu kamari lenan Imphal police station ke samalo khale haire plastic ki nokmai paraga sel kharamba ama fare plastic ki nokmai paraga kihan khanganduna railway ki staff singdagi sel khana ba honaramba miyoyama special commando unit Kabai soy ki tim na ngasi ayuk pung bangarom tapa matamda mayum dagi fare Polis dagi bangpa pauda fara pamiyo edu ki maming Irom Orlando Singh sahi kun ganitoy apokpa Irom Raja Kawi Imphal West District ki hawrang kunaw mayalay kay dagi ne mamang sahi ki October tada plastic na sava nong may ama ulaga railway ki tabak suriba staff sing da selfie ka dabani hana demand tawba ka loy na nakari kumba pidrabadi tabak subada sinariba JCB na singba gari sing may tharagani hayna Kihan kangan kiba laikre fara pamiyo edu lamchang police station da sinakre haire Makata rakwa atopa paugda Muslim ani alam kiba ki thawdok kamari leinana internet service tingin kre Mamang zolda Rajasthan dagi lakiba Muslim yoi ani Haryana gi no district da alam kiba ki thawdok adu kamari leinana miyamna kahenba Kongjang jang silak padagi makata na pamda pa thawdok sing thogalak tana bagasi dagi auraga thasagi Aroi ba phawwa no district da internet service tingin na ba Haryana government na khanan kre haire Rajasthan dagi lakiba miyo ani ase sanbo yokat pamba miyo khran halam kibani thawdok adu thokraba matong Firozpur Zerka da leiba nu alwa highway da masing jamlaba miyo sing thorak tona lambi tingbagi khongjang sathaki baga loidana thawdok asida chenaraba miyo sing fadana logi o logi oiba jarak pinana ba demand tawba awrakibani
Government thokiba official order asigi matungina Haryana government internet service yauna SMS service matam khara thingjan na phirep lawre district da kanglup naiva thodok tholak tanaba internet service asi thingjan gibane social media da kanglup masen ungsin handaba yaba awham kya thagana ragli masina pamdaba thodok sing thogalakna bagi asoba maram ama oiragli marmaduna tangai fadana tha asigi aroiba pawwa district da internet service thingna ba phirep lawkibani haire Panbaja abadi yahu kiba irai numita Rajasthan dagi lakhiba miyoyani asiba makoina tonglakiba gari adugi manungda mai thaduna alam kibane numita dudagi hauraga district aduda miyamna makal makha kyagi khongjang sing sangsin kiba haura kibane amaromda Rajasthan police na tawdok asida haktingna senabani haina singnaba miyoni fan masak khangba ngam kiba loinana makoini fan gi matak mari leina case sing register tawduna fana na honari haire district election mamangda congress losingba halamle Jharkhand gi Ramgarh district da hiang pang taw kadoriba by fall mikhal gi mang oinana ngarang masagi jai kontra ga mangarom soraba congress lusingba ama motorcycle tongba criminal sing da nongbai kaptuna halam le hairi police gi report matung ina thodok asi ngarang nobidang pungni pan tarak pada Borgunda Patratu rotal iba all petrol pump manakta thoki bane mapam asi Jharkhand gi konung ransi dagi kilometer yang khairom salaga lai bane thodok asi da lai kitaba mi asi gi maming Rajkishore Bauri Elas Wedika Bauri Kawi Mahakalam Kiba aduna manam oraka pamdaba tawdok sing thogalaktanaba akoibada police na section tarong lawat kre halaba modeler amagi makhong phrase manhungda leiramle masagi sahi kungani fan surabi model evip soigi makhong sing adu haksang gi saruk sing adu kangnana bagi sinakiba khulai sing adu galojena Hong Kong gi mapantha leiba yum amagi manungda refrigerator amagi manungda phangkhre amasong Miara duga mari lena miyoy ahum maral sire hana Hong Kong police na ngasi phongdokre police na model evip soigi haksang gi saruk sing adu irai numit da phangki adubo makoi hauzik fawa magi makok samamasung makot sing kadai dalai haibadu khangba ngamdre police statement amagi matungina sel thonggi mayol adugi rural time po district da thodok mafam aduda mid slicer ama amasung electric so ama makoina phangki la official Moreko Fashion Magazine gi digital cover da handak yaukiba mafamadugi influencer soigi dam thiba mihat aduna mafamasi gi travel singbo thamoi sokan kre drone sing amasung sailing team ama yauna authorities tam haki akchang gi lehuri ba sarok sing adu thiri case asida miyoi mari fare amasung ahum maran sikre ana police statement sing haiki adubo makoi maming panduna masak takide maran siki bising adu ningthauka panumita mafamadugi court amada puthok lagane mafamadugi podcaster TV bina police ki borol paladuna soigi hanagi mafuroiba Alex nong thangjana bita fakhre adu bahujuk phawda maral sidre adu maki hanagi makupuk amasung magi masin manau adu mihar pagi maral sikre soigi hanagi manimpuk adu sofare amasung case asida apan bapi pagi maral sikre masagi sahi kun gani fan surabi model asi laibak pupun namita masak uki dabani amasung mahakwo fangiba type 4 districta ikon kona masak uki hana police na haike nongmaina kaptuna halamle Jammu Kashmir gi manung chanba Pulwama district da lalau basina hindu lighting sat pasing da target tawraga sathagiba edhe gama da miyo ama laikhidre ana police gi maike degi phongdorakle police na phongdorak bagi matungina laikhidaba miyo ese gi maming Sanjoy Sharma kawi ma Kashmir hindu ni mak mayum manak nakna leiba local market ama da pot leiba satlingai da lalau basing aduna makpo nongmai na kaplam gi bane kodak da mak government hostel ama da pokhat ki adobo doctor sinam hak sina bukalagle haina law thoraki bane Laikhidra Sanjoy Sharma bank amada security guard oina thabak tawduna leibani haire amaronda Sanjoy Sharma la lawasing halam laba matung akoibada ahenba security force sing thajinduna thi bohumbagi thabak sa thaba hokre haire aroibada content sing asigi markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga sari channel sina domda kanarabadi subscribe tawi business subscribe tawi ramaloinana like and share tawu sukawi kanupna makpo amakhana thagasari